Manipur top channel ki maikay gi maroi bi pausing myam na thamjigi hanbada phajin ki bataruk thadok triba phaoba asi baksang taraga mathoi lobu yaroi haina MSA na thingjin ki badigi Kuki sing pendre Mizoram da si baksang tara mathoi oknaba sem saruraga thingjin ki badigi ningba kairi Manipur Police ki IG masamak zaribam da leiduna Kuki khulai paibe sing na phakhiba miyoi sing kanana bahona riba thabak sing kupni yingsili Kuki kulai paibe sing na thasi ki taraga mathui de ziribam ki borobekra khuldagi angang yaw miyoi taruk phajin ki badu thadurok tri phau security force ko thokna bada laikhidraba Kuki militant taraga mathui ki asi baksang postmortem tawbi yaroi masung imung manungna asi baksang ro bi yaroi haina Ministry of Home Affairs MSA gi maikei digi thingjin ki badigi Kuki singna pendre MSA na thingjin ki ba sina Kuki asi baksang adu Mizoram da Martyrs ni haina asawa thoram amaga loinana lairon chanbagi thoram pangthokani haina toram badu tokre Indigenous Tribal Advocacy Committee gi maikei gi laikhidraba sing postmortem tawba masu mayum da puthaba thingjin khibasi MSA nate Manipur Police nani haina yamna kana pendaba phongtokre marasida Manipur Police ki senior IG amasum DGP range animak hauji zaribam da station tawduna security force na Mafum khangdana raidiba miyoi taruk kanana bohonariba thabak thong singadugi matangda hakthengna yingsinba masam pau phawdok phawjin tawbigi thabak sing yamna kana sathari hairi MCAC gi matangda Indigenous Tribal Advocacy Committee gi maikhai digi MCAC singne oi thawdo osigi matangna mapung phab investigation sathakadabani loidana masigi justice imung munungda phangan bayauna chenariba miyoi sing phagadabani hairi Committee asigi maikei digi makhatana hairibana laikhidraba sing adu marvelous volunteers ni makhoi sing adu tamthin ot nairaga hakhibane miyoi amadi Mamit phau yaoramdre laikhidraba sing gi haksang adu ngarang Assam gi Silchar Medical College ta postmortem tawna ba matam lepkhibane adu Manipur Police na delay tawduna thamle miyoi taruk phajin khibadu thadurok triba phau laikhidraba sing adu gi postmortem pangthokpa yaro haina Ministry of Home Affairs ki maikei digi athingba thamlakle haina phongtokliba si thajaba yaba pau gi source patung inadi ministry gi maikei digi atugumba athingba thamkhiba amata laiti adubu Manipur Police na haksang sing adu postmortem tawhondana thamba sine imung manungna asibaksang sing adu hauju phauba puthaba ngamdri masina maram oiraga laikhidraba sing gi imung manungda khamthengna awaba mayunari laikhidraba sing adu gi haksang hauju phauba postmortem tawhondana thambasi human right khongauna bani hari Young Mizo Association ki maikei digi thawong asi yamna kana yaningdaba phongdokladuna MCAC gi mayokta tungan warep ahum lokre warep sing aduri MCAC gi matangna center gi maikei digi inquiry order tawgadabani laikhidraba sing gi imung manungda financially compensation pigadabani amasum Manipur tangdu laita adaba phibam ama mayoknari besi athubada losingadabani hari association asigi general secretary professor Malsom Liana na phongdokkhibada asibaksang sing ado Assam dagi Mizoram hek thunglabaga reception ceremony ama pangthokani adu athingwa thamliba sina haksang sing adu karama matamna yorokadagi haiba khangmamdri asiba sing adu Mizoram yeroklaba matung Susampur punna lairon changani hari Mizoram opposition party ki maikei digi mar volunteer taraga matoi hatkibagi thawong adu yamna kan yaningdaba phongtorakri laikhidraba sing imung manunggi awabada su saruk yari hairaduna karigumba aikoi hingba tarabadi punna hingminagani karigumba aikoi shiba tarabadi itomta shiroi Franasida miyang bitamakta lepri CRPF ki thawong adu akan mamongna yaningde haikhensu pausida makhatari atopa pawmana Kokila lawba singna miyoi taruk phajin khraba matung zariba miyawna police station taru apaspa thamjingkhre Koki militant sin hauki patang taramathoida Zaribam district ki borobekra digi sahi noriba angang yawna miyoi taruk phajinduna pokhiba thawdok matung Ministry of Home Affairs ki maikei digi Central Armed Police Force ki company kun thajlakhi bagaloinana Zaribam yawna police station taruk ta amuhana apaspa thamjingkhre Ministry of Home Affairs ki maikei digi Additional Secretary Piyush Goyal na ngasi thokiba order amagi matungina mamangna apaspa lakthraba police station taraga Mapan adugi manungda yauriba Shekmai Lamsang Lamlai Zaribam Laimakong amasum Moirangi jaga singasi apaspa 1958 ki section 3 ki makhada mathang sai English ngani ga kunga manga ki March kunthraga matoi phawa khudakta ki apaspa reinforce tawre hari haukibok to over amada thokiba order amadi ngasi
reinforce tꯧkraba jagasing asi yauna Imphal, Lamphel, City, Singjamai, Pasoi, Wangoi, Porampat, Haingang, Irilbung, Thawal, Bisnupur, Nambol, Kaksing hairiba jagasing asinatana Manipurgi mafam punamakta aphaspa extend tawri haina order thokibani. Masak maming takthokningdaba police ki makok thongpu official amana phongdokhibada Kuki militants na singthakta aphaspa lakthokraba tampaki jaga singdana kumtharaktuna attack torakpa matamda madubu subsan security force na retaliate tawnaba honabada khudong sadaba kya mayunabana ministry dagi tangai fadana hena khudong thiningai oiraba jaga sing asida aphaspa reinforce tawramba oiramba yai haina phongdorakli. Atopa paomana gari siendabagi namada potchagi mamal hena yolambasing action lawani kafen pidi Manipur Sarkar gi controller wet and measure Robasan asemna thokpa order magi matungina Manipur Sarkar gi Department of Consumers Affairs Food and Public Distribution lepa mamal dagi hengana tangai fadana sangba possession yolamba tarabadi akan maserak pigine hairi kafen pidi gi wet and measure department gi inspector sing assistant inspector amadi subordinate staff sing khudaktagi dukan sing da posi mamol hengana yoli bra haibadu drive set dunu yingshna na khankre assistant controller natragana nupi assistant controller gi miyeng makhada nungti numit khuding gi dukan sing da nomagi sangda yadraba polam sing mamol hengana yon bra haibadu check toragani masiga loinana packet lakpa polam sing gi oina athaba mamol gi hengana yon be haroi Kanagumana niyam gi wangmada posi mamal tangna yolamba godown dot losin duna thamlamba mamal tangkhana yolamba singba sathaba thengnarabadi ain gi matung ina serakpi ni amaramda consumer singi maikedi gi khanganingba wafam natragana wakatningba leiragadi mari lenaba district singi department gi miyoi singda pau phorok yagani masigi damak Imphal West district ki oina phone number 9862479871 8794571579 amana 9862840717 amana 8730059670 amana 8974066137 amadi 7005450936 ni adu Imphal East ki oina 9862945808 amana 9815959151 amana 8257836686 amana 8787546012 amadi 7005059649 Bisnupur gi oina 8131832039 amadi 7005859505 ni Thawal gi oina 8787362228 amadi 7005940049 ni Kaksing gi oina 7005496580 amadi 9862138374 ni Ziribam gi 7005521654 ni Senapati amasum Kangpokpi gi oina 9093304452 Chusampur gi oina 8974536261 और खोलमसुं कामजोंगी 9862756619 ni Sandel gi oina 8974536261 Tenopal gi oina 8974566261 Herzol gi oina 9862756619 Tamenglong amasum None gi oina 9856809364 hairiba number singa sida wakat panatragana e pau khangba yagani amaramda field nukti nimit khudingi yengsin basalubagi report adu assistant controller Salam Puspa amadi assistant controller in charge Gangwai Kumar Kabuyani na controller pikhatkadabani haidenasu pau sida makhatana phongdorakli makhasa tharakpo ina topa pau manamo Parliament amadi Nagaland Assembly warep lauraga Nagasing hekta punsinbu yagdabanate imkong Manipur Assam amadi Arunachal Pradesh da khundari ba Nagasing Nagaland na punsin gadabani haiduna Nagaland Assembly da hanjin warep lauraga yagdabanate Parliament ayaba piraba phaoba chenariba state singi assembly na warep lauduna makhogi state tagi Nagaland da lam khaidokpu yare haiba ama sangi masinatragadi toan state sing khundari ba Nagasing lenga magi makhada pulap laiminaba haibasi thabak to onthokpada aruba mo oigeni haina
Koridang Assembly Constituency ki mangarak mai paktuna Nagaland Legislative Assembly ki member oiriba seasoned politician Imkong L MCN na hairi Nagaland Sarkar ki Information and Public Relation amadi Soil and Water Conservation ki advisor amasu oiriba Imkong L MCN ki matungina nagasing na khunda aduna leiriba lamsing lenga magi makhada puna leminaba yabasi thabak to onthokpada aruba kyali Indian Constitution ki Article 3 ki makhada state amagi ngamkai hongdo hongjin tawbigi shakti do parliament pi adobo state amagi ngamkai hongdo hongjin tawba matamda kari kari changi haba wafam mek sengna yauri state ani ohumdagi lam kotholaga atop state amada tinsinba oiragadi kari kari changadagi haba wafam mayek sengna yauri Iramasida parliament ma pungoi thaudang lauduna state amagi ngamkai hongdo hongjin tawna bo hona ba matamda chenari state singadu ki maikai digi ayaba piba masangi lampunsin ba haiba sida state ani uhum chena bo oiragadi state singadu ki marakti yana ba mahana puraku sangi housing ladiba constitutional framework asigi makhada parliament state amagi lamkai hongdo hongjin tawbigi tangai fadaba lakpa matamda mari lainaba state ki legislature da refer to raga kari mo laibigi haiba du khangadabani haiba wafam yauri masida state sing aduna makhoi gi ngamkai hongdo hongjin tawbada yare haiba adu khangalaknaba matung khaktada state ama pakthok sakthokpa natragana fiction bigi phiba masi lakadoribani Assam Manipur amasu Arunachal da leiriba naga singna khundaba lamsing Nagaland da punsin gi haiba taragadi chenari state ahum asigi assembly na ayaba pibsangi Nagaland assembly khaktana warep lauraga yabana tayari Amaramda NSN IM ki lusingba thuingalin muibana Bharat Sarkar na yanakhiba wapam namthak tawre haina maral siraduna naga ki top phiralamadi constitution ayaba pidrabadi amuhana khulai paikhatna lan hogani haina phongdokiba wapam yaningdaba phongladuna MCN gi maikei digi wari sanaba haibasi maikei animakta mai pakpa purakadaba phibam ama hana ohen IM na handak framework agreement yauriba wapam thabak to ontoktrabadi amuhana khulai paigen haina phongdokibadu sumdabani wari sanaba haibasidi khara handok hanjin tawnaba tabani hairi assembly da opposition yaudaba haibasi paliba sarkar dugi asoiba sumthokpinaba mi leitabaga mane Democracy da tuan ba section singi apam na phungdu pui gop mama pigadabani opposition ki legislature bu aikoina yekna bo oina upam thokte miyam gi mihut amu oina upam thoi haidin su paus da phungdokli makasa tharak poina to papaw mana marsing na khut thingjin na phaki ba taruk adu thadokna bo hona gadabani NPP Markhulai paibisina Ziribamdagi angang yauna Miyoi taruk phakibagi thawong adu kanem tawi Ziribamda lairiba mar community singna su hiramasida kuthingzinduna misam singadu aso engam yaudu thadona bo hona gadabni haina tipai mu kendragi former MLA Dr. Sautolians amona phongdokre ex MLA sina makha taraduna NPP gi mekedigi Assam Rifles ki DGP madilenaba officer IGAR South Amasum Sector Commander singna hiramasida akan mamiyeng sangduna Hajan khibasing adu asoengam yauduna thadongna bo hona gadabani Union Home Ministry ki maikaidigi hiramasida miyeng sangduna hauju thukliba wathok asina kalani yoiba peningai oiba mongna warusina purangna bo hona gadabani Home Ministry ki maikaidigi hauju thuklibi rangasi haksina lauduna santi purangna bo hona batarabadi miyamna su hena penagani haidena su pausda makhatari Makasa tharak poina to papawmana Kuki khulai paiba group singna sahi nauriba angang singbu recruit tawduna akhanaba operation sathanaba honari Haukiba sai English singani ga kun go homdagi me ohumdagi hauduna ngasi phaoba karama matamda loisingani haiba ngamdana lairiba tha taraga nipan henjilaglaba irang asigi manungna tongan kuki khulai paiba group singna tungda operation kya mai pakna sathanabagi panamda sahi nauriba angang singbu recruit tawre haina news 18 na report tarokli Intelligence source amada yumpham oiduna news 18 na tarokli report asigi matungina hauzik phawbi oina security force singda hairiba kuki khulai paiba group singna sahi nauriba angang kaya bo recruit tawkhre haibigi akaknaba masing haiba ngamdrabasu hairiba kuki khulai paiba group singa sina recruit tawriba angang singa si masagi sei taraga mathuidigi horaga taraga mari phawgi manungda leiba angang singna ayamani makhoi bu combat amadi warfare gi oiba training kya pi hairi Zai nauriba angang singu kuki khulai paiba group singna recruit tawriba si tungda lakaduriba generation da makal makha kya gi operation mai pakna pangthokpa madi khangba kanabagi panamla sahi nauriba angang singbu recruit tawduna training pibigi thaba sathabani haukiba tha asigi taraga mathoida
Kangsuk area Kuki Kulai Pibising Satakiba attack Aduda Laimakong the Gi Kamilen Kova Kiran Akomin Hina Sukang Basahi no river Angang Nupamasasi Yawi Hedi Kanilen Hai River Sahi no river Angang Nupasi Kuki National Front KNF Ki Kadarne Hanasu report Asitapali report Asina Makata Hai Sahi no river Angang Singbury Kuitobiki Tabaksa Tariba Silamdamasiki Tung the Lakadoriba Matamasiam the Penning Away Hari Bangang Singasibu drug carrier or a season of the Makogi Punsi Kadi Ogan have a Tambangam the Hari. Tazana over top intelligence source of Mikimatung in a Hari Bangang, Lupamasa Singasina Ain Yuang or Tabak Torum Satabagi, Law Agency Kiana Paravasu Hari Bangang Singasi Sahi no Rivana, Maramoeduna, Zelo Levigi Matam Tiangani Amasum, Hari Bamatamasi Angang Singasi, hardcore cater Ama. Sung Soy Soydana Oregon Hennis Kuki Kulai Pipe Group Singasi Wakalon the sound of Mamitari Hennisu source Ashina Fondorakli. Loshilakpo in a topapom and Zeribam the Amuhana Lanke Horakre. Low local Lloydriba Power Security Naglagani Ibomsa. How keep it a beamer Taraka Maturi Kuki terrorists and Zeribangi Borobekra subdivision Gimanusanba. Zakura Dora Mitek Yumamadi to Kansing Maitarak Wedigi CRPF Nahanduna. Could talk of the Kuki militant Taragamatu Hatraba Matung, Matam Kra Levlagalaki Lana Dungasi Amuk Zeribamgi, Mongunga and a ladyba Zarol Pok Pilom the Gi, no make ups in the Lan Kahora credit. Nasilung till hybrid ran till Sarapung Mariga Makairam Tab, the Kuki terrorists in Aduna, Mite Kultam, no make ups in Laki Baduda, Mapa Mother Labor Security Force in the Hundred no make up Navigi, no make ups Laki Badu, Lepkedubo, Aso upon the Yahoo Amaronda, Imphal is Amadi Kangpokwi district at Tainava Mapam sing the Lady Balamlai Assembly, Constituency Manung Sanma Tamna Pokpi, Sana Sabi Sabunko, Amadi Santi Kongpal Singba Mapam sing the security force in the low local Lloydriba phaoba. Lauro from the Naglagani Hana Lamlai Kendrick MLA case Ibom Sana Pongokre. Ado Hausiku and the Man Paus Matang Solution Jeragamas Miampuna no Wab that Namina Senate Sigi Makedi Mang from the Makatana Tamzari.